morning. Ngasi day 2 ne. Aduga tum hogolakpada khanau narame. Ado si je ina test tawamdragadi ai adum hogolakpudingi khanau khakha adum naiba. Aduga adum manai. Arnai COVID ne nai ju khalamoy. But test tawamnya COVID arnina si symptoms khanau naba symptoms se utpa hore. Makha ta ba kai ki tawtune khangde. Breakfast ready ore. Yerum sangom oina tawre. Ado mukhoigi department dagi ju phokti ko laktri. Kai tawgadam no kai tawidam no habdo kemta hairaktriba akoina khangjaba khara dune hojik toije. Cheers. Satwa hogale ka sanitize loi tawbulore akoigi level da hojik steaming roni aduga ngasigi lunch sana bari torni steaming han tabi azar steaming dong na je khanau yam kang nge hojik covid ki na bai khang de khanau ji kang ne ising sab de toin the si ising sab tha ga nungai ba khanau ji steaming dok thoki steaming lore ado mukoi department de visit ko lamme ado mark supoga dum lei ron harai no wai doli re ai wife ti smaina positive su harakte negative su harakte and have do moina artificial amuka tawthu on hai ado da ai amuka amoigi expert na amuka phone torkine ado dam ka tanagani di already ai positive oire harga kam nung da akoi hum isolate tor leibni na adu gi darkar do legadra na adum covid ki dakti mazu adum chaba horo na moi ngasai gi test tawbam da gi hairakpadagi ko mazu sare ba machine ji dot lei je do amu ai update torke lunch silere samput na khayam sare aruga thau je ai ge handana ba tore alu kamet am yaure hado si kanggo ji ma sara roi sini sigi lunch day 2 second day mahau dum khangi tai jang siang gi mura chaw gi da mathun ji ta kala tai jo abi madi kem tawdri wa jik se do abi ma khoi dum leiminam ni na ma ju pa am be ai na khalaga dum lei ne ba abi ma gi pochai pai ga da bo ai di khut che sanitize sok thue mark si ka manung do se dum pa lei be ar mai lei ne khoi gi doctor ta di ta na re ba masa active oi gai di covid ki dak tha ki roi je ai kai gumba active oiraktragadi test om ka tawthuga remain tawje na hai machine ji lei je dak sa lore hidak seri sam chari ji hojik nang sing mahi ai thaga kon yo ga steam to nang yung steam to lok ti sing le bine na khuiya ai di lok khu ba kai ka kem tawte ji bo kem tawde hai je tam dim da ngam dia aduna section thorang gi loi lokhalaga leiri ai jo chatwa ni tai jo je bal niom chum nam ta thar hoy ma pa mi je niom chum tham me tu han ba du ma in thu ba ma pa mi je ka khung da le tu na tin ba ma kai na tan po chai di tu ai de do in thu bu jing di ona tho ga tha ta la on thok bu ji ma am tai SpO2 level in 1999 my heartbeat is 90 the raise I 120 lei cái gì không chưa hojik evening yok sale numit che kamai hogi no khangau de khut ta ham da numit hogi khangau de ba khoi ne ji ma pan gi view ui je si thongnau je u ba khara ji ne asong gi thongnau je u ba ji ne asi ne ro asi thongnau ji ga ado abe ma je aina test to chat pan numit tu gi nungdang do be ma ga tumi ne ba auna do ma je mami hoi na tra ga be me hoi de lo na hai ba do abe ma su na ram ma ga di moi chong long na ne khoi na dum lo re ba aro ga mark si dum pa le re po bo khot pa dum loi taw re aina abe single business dum taw we pai le tam ni na do sanitize kum ba pha pha taw ga di taw we hoji phok ti abe ma di symptom sam to utri lo khu ba ga khoi first na ba di ma ne ba han nai chi ma hana masa sagat laga tawbune ba ar magi di hidak
ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯄꯤꯔꯒ ꯑꯗꯨꯝ ꯐꯗꯣꯛꯈ꯭ꯔꯦꯕ ꯃꯥꯗꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯗꯨꯝ ꯐꯈ꯭ꯔꯦꯕ ꯃꯥꯗꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯆꯤꯡꯂꯦꯝꯕꯤ ꯍꯛꯊꯤ ꯈꯜꯂꯒ ꯂꯣꯛ ꯈꯨꯕ ꯍꯧꯋꯦꯕ ꯑꯗꯣ ꯑꯗꯨꯝ ꯎꯐꯨꯟꯗ ꯆꯠꯂꯨꯕꯩꯅꯦꯅ ꯈꯟꯕ ꯑꯗꯨꯒ ꯍꯤꯗꯥꯛꯇꯤ ꯅꯥꯔꯛꯑꯕꯅꯤꯅ ꯂꯣꯛ ꯈꯨꯕꯒꯤ ꯑꯗꯒꯤꯗꯤ ꯍꯛꯊꯤ ꯈꯟꯕꯒꯤ ꯍꯤꯗꯥꯛ ꯑꯗꯨꯗꯤ ꯊꯥꯔꯦꯕ ꯃꯥꯏꯗꯤ ꯑꯩꯗꯤ ꯑꯗꯨꯗ ꯀꯩꯝ ꯇꯧꯗ꯭ꯔꯤꯗꯅ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯩꯝ ꯇꯧꯗꯦꯕ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯕꯗꯣ ꯐꯤꯚꯔ ꯃꯆꯥ ꯑꯃ ꯂꯥꯛꯀꯦ ꯇꯧꯋꯦꯅ ꯇꯧꯕꯗꯨꯒꯤ ꯇꯦꯁ ꯇꯧꯕꯗꯣ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯃꯤꯅꯦꯕ ꯃꯁꯤꯅꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯋꯥꯔꯤ ꯉꯁꯥꯏ ꯅꯥꯟꯅ ꯂꯣꯏ ꯁꯦꯅꯤꯇꯥꯏꯁ ꯇꯧꯕꯗꯣ ꯑꯕꯦꯝꯃ ꯍꯧꯒꯠꯂꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯆꯞ ꯃꯥꯟꯅꯔꯦ ꯑꯃꯨꯛ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯅꯨꯃꯤꯠ ꯇꯥꯕꯒꯤ ꯚ꯭ꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯏꯪꯁꯤꯜꯂꯛꯑꯦ ꯑꯕꯦꯝꯃꯅ ꯑꯗꯨꯝ ꯁꯥꯟꯅꯔ ꯂꯩ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯑꯗꯣ ꯃꯥꯗꯤ ꯂꯣꯛꯇꯤ ꯄꯥꯛꯅ ꯈꯨꯗꯦ ꯂꯣꯛ ꯈꯨꯕ ꯀꯩꯀꯥ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯃꯔꯛꯇ ꯈꯨꯏꯌꯦꯕ ꯑꯗꯨꯗꯤ ꯁꯨꯝ ꯍꯥꯕ ꯈꯣꯠꯄ ꯇꯧꯕꯩ ꯈꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯥꯏꯗꯤ ꯃꯦꯗꯤꯇꯦꯁꯟ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯒ ꯆꯤꯡꯂꯦꯝꯕꯤꯒꯗꯤ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯍꯥꯎ ꯈꯪꯗꯕ ꯀꯩꯀꯥ ꯀꯩꯝ ꯂꯩꯇꯦ ꯆꯞ ꯆꯥꯏ ꯑꯗꯨ ꯆꯞ ꯆꯥꯏ ꯌꯥꯔꯕꯣ ꯑꯩ ꯊꯣꯛꯂꯛꯀꯦ ꯍꯧꯖꯤꯛ ꯕꯦꯝꯕꯦꯝꯅ ꯆꯧ ꯁꯦꯝꯃꯒ ꯄꯤꯔꯛꯑꯦ ꯌꯥꯔꯅꯤ ꯁꯣꯝꯒꯤ ꯚ꯭ꯌꯨ ꯑꯃ ꯍꯧꯖꯤꯛ ꯎ ꯐꯪꯉꯦ ꯁꯤꯅ ꯆꯥꯃꯅ ꯆꯥ ꯊꯛꯅꯤꯡꯉꯁꯨ ꯆꯤꯅꯤꯗꯤ ꯑꯩꯁ ꯑꯕꯦꯝꯃ ꯊꯣꯛꯂꯛꯏꯖ ꯑꯕꯦꯝꯃ ꯌꯥꯗꯦ ꯑꯃ ꯇꯥꯈ꯭ꯔꯦ ꯆꯥꯃꯁ ꯇꯥꯈ꯭ꯔꯦ ꯆꯧ ꯆꯥꯊꯣꯛꯈꯤꯒꯁꯦ ꯑꯩꯅ ꯉꯔꯥꯡ ꯇꯦꯁ ꯇꯧꯕꯗꯣ ꯇꯧꯔꯝꯗ꯭ꯔꯕ ꯑꯩ ꯑꯗꯨ ꯇꯦꯁ ꯇꯧꯕꯒꯤ ꯃꯔꯝꯁꯤꯁꯨ ꯌꯥꯝ ꯆꯥꯗꯅꯅꯦꯕ ꯃꯔꯝ ꯌꯥꯝ ꯆꯥꯗꯅꯅꯦ ꯑꯩꯅ ꯇꯦꯁ ꯇꯧꯔꯤꯁꯦ ꯑꯩ ꯍꯛꯆꯥꯡꯁꯦ ꯍꯦꯛꯇ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯂꯩꯕ ꯅꯠꯇꯦꯕ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯔꯝꯗ꯭ꯔꯕ ꯑꯩ ꯉꯁꯤꯒꯤ ꯁꯤꯝꯇꯝꯁ ꯑꯇꯣꯞꯄ ꯀꯩꯝ ꯂꯩꯇꯦ ꯈꯅꯥꯎ ꯅꯥꯕꯁꯦ ꯑꯩ ꯑꯗꯨꯝ ꯌꯨꯖ꯭ꯋꯦꯂꯤ ꯑꯩ ꯑꯗꯨꯝ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯈꯅꯥꯎ ꯅꯥꯏꯌꯦꯕ ꯑꯗꯨꯒꯤ ꯈꯅꯥꯎ ꯈꯨꯅꯥꯗꯨꯅꯦꯕ ꯑꯗꯨꯝ ꯑꯩ ꯀꯣꯏꯆꯠ ꯆꯠꯂꯝꯃꯅꯦꯕ ꯑꯩ ꯏꯂꯦꯛꯁꯟꯒꯤ ꯗ꯭ꯌꯨꯇꯤꯕꯨ ꯆꯠꯄꯣ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯔꯝꯃꯅꯦꯕꯀꯣ ꯃꯤ ꯃꯌꯥꯝ ꯃꯨꯜꯂꯝꯃꯅꯤ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯉꯔꯥꯡ ꯇꯦꯁ ꯇꯧꯅꯤꯡꯕ ꯐꯥꯎ ꯂꯩꯗꯣ ꯑꯗꯨꯁꯨ ꯏꯪꯒꯤꯠ ꯑꯃꯅꯦꯕꯈꯪꯕ꯭ꯔꯥ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯗꯅꯕ ꯑꯩ ꯂꯥꯏꯁꯤꯅ ꯁꯤꯜꯂꯤꯁꯦ ꯂꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯁꯤꯜꯂꯤꯁꯦ ꯑꯩꯉꯔꯥꯡ ꯇꯦꯁ ꯇꯧꯅ ꯍꯥꯏꯖꯤꯜꯂꯛꯏꯗꯣ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯍꯦꯟꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯗꯅ ꯇꯧꯍꯧꯗ꯭रे ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯦ ꯑꯩ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯍꯧꯖꯤक ꯃꯍꯥꯎ ꯈꯪꯕ꯭ꯔ ꯌꯦꯡꯒꯦ ꯁꯤꯗ ꯂꯩꯔꯦ ꯕꯦꯝꯕꯦꯝꯅ ꯁꯦꯝꯕꯤꯕ ꯆꯧ ꯁꯤ ꯃꯍꯥꯎ ꯈꯪꯕ꯭ꯔ ꯌꯦꯡꯒꯦ ꯑꯩꯗꯤ ꯃꯍꯥꯎ ꯃꯥꯡꯕꯗꯤ ꯇꯧꯗ꯭ꯔꯤꯕ ꯀꯩꯝꯇ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯅ ꯁꯤ ꯌꯦꯡ ꯈꯪꯒꯅꯤ ꯃꯣꯔꯣꯛ ꯍꯥꯞꯄꯝꯒꯗꯧꯗꯤ ꯃꯥꯜꯂꯦ ꯃꯣꯔꯣꯛ ꯍꯥꯞꯄꯦꯕꯗꯤ ꯁꯥꯕꯗꯣ ꯐꯣꯡꯐꯣꯡ ꯁꯥꯔꯤ ꯁꯥꯏ ꯃꯣꯔꯣꯛ ꯁꯥꯏ ꯍꯥꯎꯋꯦ ꯚꯦꯔꯤ ꯅꯥꯏꯁ ꯌꯦꯟꯒꯁꯦ ꯃꯥ ꯀꯩꯅꯣꯝꯃ ꯇꯧꯊꯣꯛꯑ ꯍꯥꯞꯄꯛꯑꯦ ꯌꯥꯝ ꯍꯥꯎꯋꯦ ꯆꯥꯅꯤꯡꯉꯛꯑꯕ ꯆꯥꯕ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯥꯛꯁꯦ ꯑꯗꯨꯝ 24 hour ꯎꯞꯄꯒꯨꯝꯕꯅꯦ ꯇꯧꯔꯤꯁꯦ ꯇꯨꯝꯕꯗ ꯈꯛ ꯂꯧꯊꯣꯛꯑꯦ ꯑꯩꯁꯦ ꯇꯨꯝꯕꯗꯗꯤ ꯃꯊꯟꯇ ꯂꯦꯡꯕꯗ ꯂꯧꯊꯣꯛꯆꯔꯝꯃꯦꯕ ꯇꯨꯝꯕ ꯂꯧꯊꯣꯛꯑꯦ ꯁꯤ ꯂꯪꯊꯣꯛꯑꯝꯃꯅꯤ ꯑꯗꯨ ꯇꯨꯝꯃꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯒ ꯀꯩꯅꯣ ꯇꯧꯔꯝꯕ ꯑꯩꯒ ꯊꯦꯡꯅꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯗ꯭ꯌꯨꯇꯤ ꯆꯠꯀꯥꯟꯗ ꯊꯦꯡꯅꯔꯝꯕ ꯃꯌꯥꯝꯗꯣ ꯌꯥꯔꯒꯗꯤ ꯑꯗꯣꯝ ꯏꯁꯥꯅ ꯅꯨꯃꯤꯠ 2-3 daysꯀꯨꯝꯕ ꯑꯥꯏꯁꯣꯂꯦꯠ ꯇꯧꯕꯤꯌꯣ ꯁꯤꯝꯇꯝꯁꯀꯨꯝꯕ उल्ꯂꯛꯑꯒꯗꯤꯀꯣ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯗꯅꯕ ꯑꯗꯨꯒ ꯁꯤꯝꯇꯝꯁ उल्ꯂꯛꯇ꯭ꯔꯕꯨꯗꯤ ꯀꯩꯁꯨ ꯑꯩꯉꯣꯟꯗꯒꯤ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯝꯃꯦ ꯑꯩ ꯑꯣꯜꯃꯣꯁ ꯑꯣꯜ ꯗ ꯇꯥꯏꯝ ꯑꯩ ꯃꯥꯛꯁ ꯑꯗꯨꯝ ꯎꯞꯄꯅꯤꯅ ꯀꯩꯁꯨꯗꯤ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦꯅꯗꯤ ꯈꯜꯂꯦ ꯑꯗꯨꯏꯁꯨ ꯆꯦꯛꯁꯟꯖꯦ ꯑꯗꯨꯅ ꯑꯩꯒ ꯊꯦꯡꯅꯔꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯑꯥꯏꯁꯣꯂꯦꯠ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯤ ꯂꯩꯇꯕꯁꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯋꯤꯁ ꯄꯤꯕꯤꯔꯛꯄ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯑꯗꯨꯃꯥꯏꯅ ꯋꯤꯁ ꯄꯤꯔꯛꯄꯗꯣ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯦ ꯊꯨꯅꯁꯨ ꯅꯥꯕ ꯐꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯊꯨꯅ ꯑꯃꯨꯛꯀ ꯇꯦꯁ ꯇꯧꯔꯒ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯑꯣꯏꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯤꯗ ꯇꯦꯟꯁꯤꯜꯂꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯃꯤꯠꯀꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯏ ꯀꯩꯗꯧꯏ ꯑꯩ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯂꯚꯤꯡ ꯑꯁ ꯕꯥꯏ ꯕꯥꯏ